Mahaki mamagi wadagi nupigi wana heli khanduna nupina haibai lambadagi siramdagi mikupta machandagi kalima ko bathokide. Assalamu alaikum wa rahmatullahi wa barakatuh. نحمده ونصلي على رسوله الكريم أما بعد فأعوذ بالله من الشيطان الرجيم بسم الله الرحمن الرحيم أي نسيز رباي باي بالتيني نوسين الله تعالى كلاك لا سكرني كرمني الله تعالى نايكوي بدي مبو أسيكم لبا مجلس أجد أفهم بغم بغي توفيق بنا بدي الله تعالى نمسيكي مجلس أسيبو قبول توبيسنو نسيز رباي تيني نوسين Masigi samasidi aikoina miliang amakang thathaba matamda khangba ngamle mafam kaya da amana amagida hakchang kaya laidi akan basingna ason basing buta thito oina tawbidi matawa sumna macha oi basingna mama mapa singda kan basitam tawdi dosira bachili nausing aikoina makoida ngang loida bawangang kaya ngangli hairo da baw hai kaya haidi aikoina makoida chatkada balam chachu chatte aikoina makoida utkada ba adabbe behbar sutte aikoi ki kalla kalla ba wahai amadi aikoi ki chundra balam chatna ima ipa gi thamoi bu machet ta halli masira aikoi na ima ipa da chatkada balam chasi nusira bai chilina usin aikoi ki ima na thama panchupna na kon birak pagira ngasi aikoi na ima gi ijat tawjiba si ngasi aikoi bu ima na chahian ni musangom bitharak pagira ngasi aikoi na ima da sumna sitam tawriba si ima ipa na aikoi ki damang ahinga ya tumba khangki da bagira ngasi aikoi na ima ipa bu minayu na season na ribasi natte masi walidan ki hak natte kana gumban asum na tawraba adu rabadi mahak zahnam da tarugani masi aina ijan banatte rasulullah sallallahu alaihi wasallam ki famni sahaba mananuma huzur sallallahu alaihi wasallam ki manak talak lagang lammi mahakoi walidan ima ipa ki hak ai basi kadino Rasulullah sallallahu alaihi wasallam natapi ki nama napada fabatau makoi dia dun haki channa suni amasung haki channam suni hadisa sin hani libasi makoi de ijat ihtiham tawraba makoi ki khidmat tawraba makoi nyai besing yaraba adu raba de koi jannat ta chatlugani adu ka kari gumba makoi ki khidmat tawraba makoi nyai besing yaraba makoi de jat ka dabalam chachu chatraba adu raba de ai koi jahannam da tarugani Nusira bachilina sing mama mapa ki harau bana Allah Taala ki harau bani Nabi sing ki harau bani Rasul sing ki harau bani amadi farista sing ki sarau bani aduga mama mapa ki asau bana Allah Taala ki asau bani Nabi sing ki asau bani Rasul sing ki asau bani amadi farista sing ki asau bani Nusira bachilina sing Hazrat Al-Qamar radhiyallahu anhu ki wari kana khande kana tate Magyam na rozahin ba namaz son ba amadi din ki thabu khudi muhtasaru yaram ban pamani mahaki mamagi wadagi nupigi wana heli khanduna nupina haibai lambadagi siramdagi mikupta machandagi kalima ko bathokide mama na ko pira manda machandagi kalima thoki amadi kalima solaga siki yanu mama na khala khajik pen ki tabalai bagi fawo machandagi kalima thokide aigui mukta khanda duna yesi ima ipa na aigui ki damang marau mayam sakam kaya yamna tawki bage sariyat ki wang malan na hera ko afam natra din dunia ki afa bata bakudi makta ima ipa na haibensi Allah Taala na aigui ki damang ko ima ipa ki seba to bangam bagi tawfiq bina bisanu amin wa akhiru da'wana alhamdulillahi rabbil alamin MashaAllah yang nafazara bamuzuni mama pagi hak sengke matang da thambiram mein